pungan ngalaba matamni pung 8 khara helakle. Dhanabir living room gi sofa duda mamitu imuk ngangsinduna nungsa amagum ngangduna khonjel kanna ngangba hore. Aina hing amakha kyum masida leitabada thokliba mayam asi karino. Hojikti mama hatpa machado kadaida chenkhrabano haiba mafam khangdredana. Aina tawgadaba sibu karino. Manakta leptuna leiriba banuda mu onsinduna ngangba hore. Nasagina thau masak khangdaba mama mapa hatpa icha phauba kumna senaba ngamdaba nangse yum masida leibagi kari kanari ha. Mama hatpi machado wakhal choirabi angawbini mayamna khanglakpa mikuptadi aigi zat kari oigani thi phangnaba thi kaigumba phangdaba thoklagadi nang yum asida leiba yar. Akanba wa kayano banu gi kokthakta thangale. Banu mamai nontha aduma kleptuna le wa amata machindagi kangthorakte. Hiyainu gi mamit anidagi sintharakliba pirang adu taithoktuna machanupa aduda wa ka hena sauningladuna onsinduna chaire. Karino banu gi kari asoibano mikuk khuding isudubu banu na senaduna leiba ngamgadra. Banu simine ahing matamnina masu tumthakiba matang mafam khangda mangkhiba isudugi langla langjin thige haibadi khangde aduga nangna akhoida onsinduna ngangduna leiriba sibo nangbu apangbu mi nate haigero nasagi ichata maduma khanba nachadudi mafam khangda mangkhi haibagi nungaitaba phauba leitaba minu khangni nangdi. Mama na hairiba wado taningdi haiba matagum mamangda leiriba TV adu remote adu paiduna phathana bo hone yam ushittaba mawong Dhanabirna tawribasi. TV du phatharakpaduda paulakpagi mikup aduga hek tan chanaki mayambu taramna upjari mikup ki pau pijari. Masak khangdaba nupi ama ngarang numidang ahing nongyai pung 12 khara helakpa matam aduda gari amana thomambadagi Rims Hospital da pukhattuna laikatnaduna leiri. Kanagumbana nupi macha asigi masak khangbiba yauragadi magi imung manung yawnaba haina khanghalakle. Masaka konana paw aduda yawbado leiramiba makhoi ahuma TV aduda ka hena lushinduna yengne. Banu mamai mamin bangbang sagadle masa pumba kibana thak thak niktuna le. Hiyainu aphinga phai oina haire. Isu ni isu thoibila leimani TV da uribase hegi isu ni. Isu si hospital da accident tho ina pawda yauri se karino. Banu amadi Dhanabirra onsinduna yam pakhana makha tare. Isu thoibi ne banu. Akhoida leimani asidi iche hospital da chanaba tausi. Banu na hairakpa wani pakhana hiyainu machanupa da onsinduna haire. Ibungo isu si hospital da leiri amukta chanaba tausi kari mamai leitho uju. Dhanabir masu wa ahenba hairakte sauningba amadi adumak loinari masada adubu phamlambadagi phok haugattuna thokle. Driver ivohalda gari mamai leithok handuna makhoi mari punna Rims Hospital lomtamna thorakle. Somdana yaikhomba magi hospital gi room duda phamduna le. Wakhalamadani mana manglibadu karibu khalibano di khangde maithongda ka hena nokmi tawre. Mikup kharagi mamangda ukhiba lalaimagi matau adu nupa magi mamangda khanghaudana phan ure. Kaino noine bu phana bo narise thado ai yang wana yumdudagi chenthorei ni. Ai bomta thadok piyo ai mafam sida leiningde thado ai chalage. Lalai mamana gyan taraklaba matungda hairakpa wani I ka hena thokhibana gyan mangkhibani lalaima ka hena saukiba nattaba maramna wakhal dum tare. Pung kharagi matungda lalaimana wakhal tarakpa mikupta makokta bandage na thanna yetsinduna leirambani. Ma jaina khajik phaure mana wakhal tarakhiba mikup aduda hospital aduda mahakna leirambaduda hairakpa wani. Lalaima ngarang thodok asi
ꯃꯥꯅ ꯅꯤꯡꯁꯤꯡꯉꯤꯕ ꯍꯥꯏꯕꯕꯨ ꯒꯥꯔꯤ ꯑꯃꯅ ꯃꯉꯣꯟꯗ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯡꯈꯤꯕ ꯃꯗꯨ ꯐꯥꯎꯕ ꯃꯥ ꯋꯥꯈꯜꯗ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯌꯥꯏꯈꯣꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯂꯟꯅꯩꯃ, ꯗꯣꯛꯇꯔ, ꯑꯩꯕꯨ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ꯫ ꯑꯩꯒꯤ ꯕꯕꯥꯅ ꯑꯩ ꯁꯤꯗ ꯂꯩ ꯍꯥꯏꯕ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯃꯣꯏꯅ ꯂꯧꯕ ꯂꯥꯛꯑꯅꯤ꯫ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ, ꯑꯩꯕꯨ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯨ ꯗꯣꯛꯇꯔ, ꯄ꯭ꯂꯤꯖ꯫ ꯌꯥꯏꯈꯣꯝꯕ ꯃꯥꯅꯗꯤ ꯂꯂꯩꯃꯒꯤ ꯋꯥꯔꯤ ꯈꯪꯕ ꯅꯠꯇꯦ, ꯉꯔꯥꯡꯇ ꯊꯦꯡꯅꯕꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯇꯣꯏꯅ ꯀꯤꯍꯟꯕ, ꯃꯥꯕꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯌꯥꯏꯈꯣꯝꯕ ꯃꯥꯅ ꯈꯖꯤꯛ ꯈꯪꯂꯛꯏ꯫ ꯎꯠꯂꯤꯕ ꯅꯨꯄꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅꯁꯨ, ꯁꯦ ꯏꯆꯥꯟ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯅꯪ, ꯅꯨꯃꯤꯠ ꯈꯔ ꯃꯐꯝꯁꯤꯗ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯗꯨꯅ ꯂꯩꯇꯕ ꯌꯥꯔꯣꯏ꯫ ꯑꯗꯣ ꯏꯆꯥꯟ, ꯀꯣꯛꯇ ꯁꯣꯛꯄꯅꯤꯅ ꯅꯨꯃꯤꯠ ꯈꯔ ꯂꯩꯍꯟꯅꯤꯡꯉꯤꯀꯣ꯫ ꯌꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥꯒꯗꯣ ꯇꯥꯕꯤꯕ ꯅꯠꯇꯦ ꯂꯂꯩꯃ꯫ ꯑꯁꯨꯝ ꯅꯨꯄꯤ ꯃꯥꯅ ꯄꯨꯡ ꯈꯔꯒꯤ ꯃꯃꯥꯡꯗ ꯎꯠꯈꯤꯕ ꯃꯇꯧ ꯑꯗꯨ ꯉꯥꯏꯍꯥꯛ ꯅꯤꯡꯁꯤꯡꯗꯨꯅ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯗꯣꯛꯇꯔ ꯄꯥꯔꯤꯁꯨ ꯆꯪꯂꯛꯏ꯫ ꯗꯣꯛꯇꯔ, ꯀꯩꯅꯣ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯎꯏꯗ? ꯈꯪꯗ꯭ꯔꯦꯗ ꯗꯣꯛꯇꯔ, ꯋꯥꯈꯜꯁꯤꯗ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯊꯧꯗꯣꯛꯇꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯣ ꯅꯨꯡꯁꯤꯕ ꯑꯃ ꯊꯃꯣꯏꯁꯤꯗ ꯐꯥꯎꯔꯛꯏꯔ ꯀꯩꯅꯣꯝꯗꯤ ꯏꯊꯧ ꯇꯧꯔꯤ ꯗꯣꯛꯇꯔ꯫ ꯍꯥꯏꯔꯒ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯍꯣꯠꯇꯨꯅ ꯂꯩ꯫ ꯏꯊꯥ ꯊꯥꯖꯗ ꯍꯥꯏꯔꯛꯂꯤꯕ ꯌꯥꯏꯈꯣꯝꯕꯒꯤ ꯋꯥꯁꯤꯗ ꯗꯣꯛꯇꯔ ꯄꯥꯔꯤꯗꯣ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏꯖꯥꯠꯂ ꯗꯣꯛꯇꯔ? ꯀꯨꯏꯅ ꯄꯥꯈꯪ ꯑꯣꯏꯔꯛꯄꯁꯤꯗ ꯊꯃꯣꯏꯗ ꯕꯁꯟꯇꯒꯗꯣ ꯑꯃꯨꯛ ꯂꯥꯛꯄ ꯑꯣꯏꯔꯝꯅꯤꯀꯣ? ꯑꯁ ꯗꯣꯛꯇꯔ, ꯅꯪꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯃꯛ꯫ ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤꯟꯅꯩ ꯃꯈꯣꯏꯅꯤ꯫ ꯄꯥꯔꯤꯗ ꯑꯃꯨꯛ ꯌꯥꯏꯈꯣꯝꯕꯅ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯥꯒꯨꯝꯕ ꯄꯦꯁꯦꯟ ꯀꯌꯥ ꯑꯃ ꯑꯩꯅ ꯊꯦꯡꯅꯗꯨꯅ ꯂꯥꯛꯑꯕꯅꯤ, ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ ꯃꯈꯣꯏꯒꯤꯗꯃꯛꯇꯗꯤ꯫ ꯑꯗꯣ ꯗꯣꯛꯇꯔ, ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤꯗꯃꯛ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯃꯊꯣꯡ ꯈꯪꯗꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯏ꯫ ꯅꯨꯄꯤ ꯃꯆꯥꯁꯤ ꯑꯉꯥꯡ ꯑꯣꯏꯅꯁꯨ ꯎꯏ, ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯑꯃꯒꯨꯝ ꯑꯃꯨꯛ ꯇꯧꯏ꯫ ꯃꯥꯒꯤ ꯂꯩꯐꯝ ꯃꯃꯤꯡ ꯇꯥꯛꯑꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯆꯨꯝꯃꯤ ꯗꯣꯛꯇꯔ, ꯅꯨꯄꯤ ꯃꯆꯥꯁꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯌꯥꯝ ꯊꯤꯅ ꯑꯣꯠꯄꯤ ꯅꯩꯕꯤꯕꯗꯧꯅ ꯃꯉꯣꯟꯗ ꯇꯣꯏꯅ ꯇꯣꯔꯆꯔ ꯇꯧꯕꯤꯕꯗꯧꯅ ꯇꯧꯏ꯫ ꯃꯥꯕꯨ ꯊꯤꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯤꯕꯁꯨ ꯃꯥꯜꯂꯤ ꯃꯥꯒꯤ ꯃꯑꯣꯡꯁꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯔꯁ ꯅꯨꯄꯤ ꯑꯃ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯗꯣꯛꯇꯔ, ꯉꯔꯥꯡꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯈꯔ ꯂꯥꯛꯑꯦ꯫ ꯗꯥꯛꯇꯔ ꯌꯥꯏꯈꯣꯝꯕ ꯅꯔꯁ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯔꯨꯝꯗ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯑꯃ ꯆꯪꯍꯜꯂꯣ꯫ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯁꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩ ꯗꯣꯛꯇꯔ ꯄꯥꯔꯤꯁꯨ ꯊꯣꯛꯎꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯕꯥꯅꯨ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯂꯂꯩꯃꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯈꯤ, ꯑꯗꯨꯒ ꯇꯅꯕꯤꯔ ꯃꯥꯅ ꯗꯣꯛꯇꯔ ꯌꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯏ꯫ ꯗꯣꯛꯇꯔ, ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦꯕ꯫ ꯆꯪꯕꯤꯔꯣ, ꯁꯤꯗ ꯐꯝꯕꯤꯌꯨ꯫ ꯅꯨꯄꯤ ꯃꯆꯥꯁꯤ ꯕꯕꯥꯒꯤ ꯏꯆꯥꯅꯨꯄꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯃꯥꯅꯤ ꯃꯥꯅꯤ ꯗꯣꯛꯇꯔ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ꯫ ꯗꯣꯛꯇꯔꯅ ꯏꯆꯥꯅꯨꯄꯤꯕꯨ ꯀꯟꯕꯤꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ, ꯗꯣꯛꯇꯔꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯅꯥꯕ ꯑꯃꯕꯨ ꯀꯟꯕ ꯍꯥꯏꯕꯁꯤ ꯗꯣꯛꯇꯔ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ꯫ ꯑꯩ ꯏꯊꯟꯇꯅꯁꯨ ꯅꯠꯇꯦꯗ, ꯑꯇꯣꯞꯄ ꯗꯣꯛꯇꯔ ꯅꯔꯁ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯑꯃ ꯑꯣꯏꯔꯦ ꯗꯣꯛꯇꯔ, ꯗꯣꯛꯇꯔꯅ ꯏꯆꯥꯅꯨꯄꯤꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯤꯕꯁꯤꯒꯤꯗꯃꯛꯇꯗꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯕꯅꯤ꯫ ꯀꯔꯝꯅ ꯑꯩꯅꯅꯦ ꯈꯪꯉꯤꯕ ꯕꯕꯥꯗꯤ? ꯊꯣꯛꯂꯤꯕ ꯑꯦꯛꯁꯤꯗꯦꯟꯒꯤ ꯊꯧꯗꯣꯛꯇꯣ ꯑꯩꯅ ꯁꯟꯗꯣꯛꯄ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯗꯣꯛꯇꯔꯅ ꯏꯆꯥꯅꯨꯄꯤꯕꯨ ꯀꯟꯕꯤꯕꯗꯣ CCTV ꯀꯦꯃꯦꯔꯥꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯈꯪꯖꯕꯅꯤ ꯗꯣꯛꯇꯔ꯫ ꯑꯣꯍꯣ, ꯑꯩꯁꯨ ꯂꯝꯕꯤꯗ ꯅꯥꯏꯠ ꯗ꯭ꯌꯨꯇꯤꯒꯤ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯝꯕꯤꯗ ꯇꯥꯗꯨꯅ ꯂꯩꯕꯗꯨꯗ ꯆꯪꯉꯒ ꯌꯦꯡꯉꯨꯕ ꯃꯤꯀꯨꯞꯇꯗꯤ ꯃꯀꯣꯛꯇ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯄꯨꯈꯠꯆꯔꯛꯄꯅꯤ꯫ ꯗꯣꯛꯇꯔꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯍꯥꯏꯔꯒ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯏ꯫ ꯌꯥꯏꯈꯣꯝꯕꯁꯨ ꯅꯣꯛꯃꯤ ꯃꯈꯨꯠ ꯁꯣꯛꯏ, ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ, ꯕꯕꯥ, ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯏꯆꯟꯁꯦ ꯕꯕꯥ ꯈꯣꯏꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯤꯕ ꯃꯥꯜꯂꯤ꯫ ꯃꯁꯥꯗ ꯑꯀꯤꯕ ꯑꯃ ꯑꯗꯨꯝ ꯐꯥꯎꯏ꯫ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅꯁꯨ ꯂꯩꯕ ꯃꯥꯜꯂꯤ꯫ ꯏꯇꯠ ꯇꯠꯇꯅ ꯑꯗꯨꯃꯛ ꯁꯣꯜꯂꯤ꯫ ꯏꯆꯟꯁꯤ ꯃꯌꯥꯝ ꯃꯔꯛꯇ ꯄꯨꯊꯣꯛꯇꯨꯅ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯟꯁꯤ ꯋꯥꯈꯜ ꯄꯨꯝꯅ ꯆꯣꯏꯈꯤꯕꯁꯨ ꯌꯥꯅ ꯂꯩꯔꯤ꯫ ꯍꯣꯏ ꯗꯣꯛꯇꯔ, ꯑꯩ ꯐꯅꯕ ꯇꯧꯖꯔꯒꯦ꯫
Danabir mayam mamangdadi machasibu nungsiba amagumna nganglei. Doktor asiga wari sanaba loiraduna thoklagle. Mamai pumba ka hena sui. Mamitusu imuk ngangsili. Lalaimagi manak tamna banu amadi hiyainu do leiri. Hiyainu masu masunupigi manak tamna jensilaktuna masunupida konsile. Isu thoibiye. Isu na tawrisibu kaino. Kaigino isu na wakhala suktadrisibo. Isugi thawai manglamba thoklabadi isugi punsi kari oiramni. Onthokna su wakhal thelida nangse. Babwa, isi hingbagi kai kanarige. Hingbagi mahau yaudraba tharoi ahamaga manaraba aigi punsisida ai hingningtre. Ngarangi thawdoktuda aisi siramadi ngasi aina waribase waramoiko. Mapu mana aibu suk thina hotpibase ai khangba yamna wai. Karino isu thoibi nangna ngangiba mayamsibo adum haiba hongnadi. Tanjaduda Danabir sauna changlaktuna machanupida onsinduna hospital ni phawba khangda machanupibu cheiba hore. Nangna suk phattaba macha moirse kaigino. Ngasidi aigi jetpumba loiredana news ta phawba sabak phakle. Nama hatkibadu pendreduna hujik nang akhoi pumba hatke khalibro. Mapana sukanba wahai singsi lalaimana taba ngamdraduna mana anido mensinduna kaptuna khang. Nabuk thoki na chada atumna kanba wahai bahunadi. Masi hospital ni mina yengnari singse nang khara sugyan taune. Mama na ngangliba wado hanna khumde adumak asawba magaloinana rumdudagi thoklei. Lalai mamadi adumak mapabu kibana tasinduna le. Hiyainu Banuda onsinduna hairi. Banua isu nupisi amta senaram ainu isarge wari amta sanarugi. Wahai kharasi hairamduna thokriba machanupidugi matung inaki. Banu ngasai makai wa machet amata nganglamdabadu. Lalaima makhoi ani tanglaiba mikupsidadi taha changsilaktuna pirang irik khara khajaida sinthaраktuna hairi. Ibema nangi laibaksi onthongdashu thiramkhredako. Dine se kaidogadabano khangtre. Asi haiduna lalaimagi masada soki haina muk yengbire. Banugi mataududa lalaima mamit anida midlu pirang irik sinthare. Dine mapu mana phawba aigi awabase ubidi. Anauba punsi ama phanglani khana ikhongsa thangdurakiban. Adubu hanakum pon manungda yokpo ujeki punsida amuk tagadawr. Ai mapu mabusu yam warau. Aigi awaba mana shuku ubidi. Si to si ibim. Wanga angano nasado waran si pothana bato. Tine ayumaduda muhanjinba pamdre. Aina muk yumduda jinba thoklabadi ay hanagi punsida muhanjilakani. Nangidi lambi leitre ibem. Nang yumduda leirubanane nangi khwaidagi afaba lambi oirakani. Nene yamna pakhatline nangi khanbada. Nene su ichabu nungsibagi mayaina ahingni khangdaba makai nangbu thadubagine thawdogase thokkibani. Ninegi asoiba natte aigi asoibani. Si haiduna adumak mapi sinthaduna kaple. Banu lalaimagi mataudu yengba ngamda lalaima buchena konsinbire. Si toklosi. Ninede ngarangi thawdogtugi wari pumba tam karam thokkibano. Lalaima kapna adumak ngarangi thawdoksingdo amada chithadaba makai Banuda paudam lai. Wari pumba liba loiraba matungda Banuda chena konsinduna kappi. Kapmanbana masadu chokthaba helakbana. Lalaima hospital gi bedtuda wa machet amata ngangda amuk mamit usinduna tumthakre. Banu lalaimagi mataudo mapi ira chena lehoi. Somdana Irel hospital gi bedtuda wakhaltada leiriba amada yengduna le. Tanjaduda madomcha changlaktuna haire. Irel chakse aina mapan thogoina laurure. Chathoknaba tawroko nangsu chak lamamani. Ngarangdagi kaisu charamkhiro noi kaka sune yumlomda haithakre.
Idomcha, I chaningbga phaudeda. Nangna chadradi nasado sokanine. Ichedi kanna layengni. Nangna dumain tawraga lairadi Irel. Karigino nangna wakhala suk sontharisibo ha. Ai imabu layengdabadi yade Idomcha. Silsu leite. Aina tawgadabasibu kaino. Aina chatkadaba lambise kadomdano. Ai khangdre Idomcha. Iswar mana askwaba changing ama aingunda tawibasi kaigino ai tawpham khangdre. Irel nupana bodum sonthaba honade selgi wadine tho badum lakjani. Akhoi mayam amasu leiri. Iche si phanaba hana amta honakisi. Doctor nadi iche si ngasi dum wakhal tarakani hai. Hanaga mu stroke doctor khibasida masa bomba amuk loi shithakibani hairam. Aduna matam khara changni sini doctor na hairami si. Sisi chak se chathoknaba tawru. Adugane thoina khanjiluranu. Selgidi tho badum lakjani da. Irel madom chana pirakliba chak to lauduna chana bohone. Adubu hukchinbadi ngamdre. Chaningda chabada yade matagum. Chakhoba ni chasena bohone. Asumna mangang matam oirambado khuman matam oiraktuna. Tha zamana atiyada taru ngan thoiduna thoraklaba mikupni. Ahingi matamni. Hospital duda ngasai makai mi mayam ama tilambado khara makai di hanthakre. Khara makai suchi khara makai ga natte hena chikre. Emergency gi chathok jasin tawba kana amadi duma ahing phawba tungoinaraga koijen chenabadi yaudaba natte. Adubu nurse amadi doctor kayadi kana amana pothanaba matam asibu anaba singsigidama ahing tumdaba makai yengsinba round chatli. Makoi su lanmi natra hainingi aidi lanmini makoi asiba lai mana laugadawbagi ngaiduna leiraba miyoi kayagi punsibu thauna phana makoina kanna hone. Nauna taibang asida khongdarakadawriba angang nawa kayabuso makoina asai angam yauda taibang sida thilannabu hone. Miyoi kayagi punsigidama thenglaba ahing phawba tumdaba makai honariba makoi asi karamna lanmini haininglo. Asum doctor sing aduso round chatpa loishin khraba matungni. Lelaima ngasaidagi masigi mikup asing ngairakpani. Ma hospital asidagi tumina nan thoktuna mafam amada chenkhige haiba wakhaldani mana chap yungna lepliba. Lelaima ngasai makai tumina sin laisinduna leirambado ichik-chiklaba mikup asidadi mamit panglai. Manakta leiriba mabok amadi banu anidu tumkhrabra haina mangaktu thangatuna yengi. Mabok amadi bani anudu isisina tumduna leirami. Lalaima pukhaguttuna nakanda leiriba phi aduna mamaidu khumjinduna thokle. Thong mayada leptuna mi leibra haina su mangaktu leiduna ko yengi. Doctor nurse kharadi wari sanaduna leibudu ui. Karam thoki sigi haina ngaya khanduna le. Asum tumin thoki naba khongthang adu amani thangba horakle. Leiriba doctor singamadi nurse na mabu khamlakadra haina masada khajip pakhatpa paw. Khangkhidra haina su. Adubu khamlaktre anaba senaba lakpani mi oina khankraba male doctor amadi nurse singduna. Asum sora sangba mu hunduktuna chatpa khawi. Nakandagi nupa khunjela mana khamlai. Amta ngai bikhoba. Lalaima chap lepi nupa do kana soiramdre doctor Yaikhombo oirami. Nupi magi mamangda leptuna haire. Karamba beshangi mi oibirabunu athengba sida karamba hidak watlage. Lalaima kai khungadabanu haiba khangdre masa pumba humang kangkhalai. Aduma Yaikhombana hairiba wadu khumda aduma leptuna leimi ku khara. Yaikhomba nupi sida jingnaba sum hingali. Mamai mami makuk pumba khumjinba maramna. Lalaima jingna khrani khanna wala laptawna haire. Hidak ama watba adugi pharmacy dagi lauruge tawba. Wahaisi haiduna lalaima makhong thangnuna chatpa haw. Yaikhomba nupi dubu jingnana
ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯌꯥꯏꯈꯣꯝꯕ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯄ ꯍꯧꯈꯤꯕ ꯃꯤꯀꯨꯞꯇꯨꯗꯅꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯨ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤꯕ꯫ ꯈꯪꯂꯦ, ꯂꯂꯩꯃꯒꯤ ꯈꯣꯟꯖꯦꯜꯅꯤ ꯍꯥꯏꯕ꯫ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯤꯕꯤ ꯅꯨꯄꯤꯗꯨꯕꯨ ꯇꯥꯟꯅꯔꯛꯏ꯫ ꯂꯂꯩꯃ ꯅꯨꯄꯥꯗꯨꯅ ꯇꯥꯟꯅꯔꯛꯄ ꯎꯕ ꯃꯤꯀꯨꯞꯇꯨꯗ ꯊꯪꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯂꯤ꯫ ꯃꯅꯤꯡꯗꯒꯤ ꯅꯨꯄꯥꯗꯨꯅ ꯀꯧꯔꯛꯏ, "ꯂꯂꯩꯃ! ꯏꯆꯟ!" ꯃꯃꯤꯡ ꯈꯪꯅ ꯀꯧꯔꯛꯄ ꯃꯤꯀꯨꯞꯇꯨꯗꯗꯤ ꯂꯂꯩꯃ ꯆꯦꯟꯅꯕ ꯍꯣꯠꯅꯩ꯫ ꯌꯥꯏꯈꯣꯝꯕ ꯃꯥꯁꯨ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯂꯂꯩꯃꯕꯨ ꯇꯥꯟꯅꯔꯛꯏ꯫ ꯈꯔꯗꯤ ꯂꯥꯞꯅꯔꯦ ꯂꯂꯩꯃꯕꯨ ꯌꯥꯏꯈꯣꯝꯕꯅ ꯇꯥꯟꯅꯔꯛꯂꯤꯕꯁꯤ꯫ ꯌꯥꯏꯈꯣꯝꯕ ꯆꯦꯟꯅ ꯆꯦꯟꯅ ꯀꯧꯔꯛꯏ, "ꯂꯂꯩꯃ! ꯉꯥꯏꯈꯣ! ꯀꯥꯏꯗꯅꯣ ꯅꯪ ꯆꯦꯜꯂꯤꯗꯨꯕꯣ? ꯉꯥꯏꯈꯣ ꯏꯆꯟ!" ꯂꯂꯩꯃꯗꯨꯃ ꯇꯥꯁꯤꯟꯅꯗꯅ ꯆꯦꯜꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯂꯂꯩꯃꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤ ꯃꯥꯒꯤ ꯈꯨꯗꯥꯡꯗꯨ ꯗꯥꯞ ꯄꯥꯏꯗꯨꯅ ꯐꯥꯏ꯫ ꯂꯂꯩꯃ ꯊꯪꯂꯝꯕ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯅꯨꯄꯥꯗꯨꯗ ꯌꯦꯡꯈꯠꯂꯦ꯫